Imphal More Lambigi Mafam Kayada Kudong Tiningai Oiba Pibam the Lady Mari Lena Basina Yangsan Haningba Pamli. Kurumzari, Miling Tabi Punang Putaram Oksari, Housing Maruba Pau Sandonong Pizari. Mamang Sahida Tokiba Tamtiraba landslide na Maramoidana Imphal More Lambigi Mahom Kayada Satina Sokan Krabamatungda Manipur Sarkar gi Mari Lena Basin Haking na Natsatuna Yangsindana Paikat Pamtokpa Tabakaya Paikat Krabasu Maria Sigi Lambi Sigi Mafam Kayada Hauziksu Kudong Tiningai Oba Pibam the Lebe Yauri Imphal dagi More Romda Satkibada Tiang Nopal dagi kilometer kun Romgi Tongan Tongan Mafam Singda Lambigi Mafam Kayada Matamama de Hekta Namta Kibaya Bagi Pibam the Lebe Yauri Karigumba nong khara kan nataba yaurabadi lambi asi khanghaudana takhiba yabagi mawongda fawba leiba mafam yauri phibam sida manipur sarkar gi mari leinaba singna athuba matamda miyang sangduna lambi asi bu sembinaba lambi asi gi nak yata khundariba amadi lambi asi da chatliba miyamna pamli chinba kari kara khoigi khungi oiba lambi soibanina sidagi si lambi phatabasina Kara Ekoi Kari Hasra Mayok Nari Insan Thiba Chatpa Lam Chatpa Masikin Tradi Hojik Si Atei Mayamsu Passenger Chimba Mayamsu Varam Vagani Haina Ajai Masilambi Si Hek Nong Tabda Kara Dum Chatle Hojik Su Masisi Yaradi Athuba matamda simbinaba ai request tawjari Sangai Progda Laiba Little Flower School Gate Mayada Lambigi Nakal da Street Lemgi Pol Amanba Ani Ahum Taduna Laiba Asina School Karakpa Mahiro Sing Amadi School Van Sing na Lakpada Chawna Khudongsa Taba Mayok na Hairi Thakayagi Mamangdagi Mafam Asida Taduna Lerakpadagi Ngasi Fawba Mari Leinaba Singna Lokhatri Athuba matamda Mari Leinaba Singna Amanba Pol Sing Asi Lokhatuna Mahiro Singna Thengnariba Khudongsa Dabasi Kokhan Binaba Mahiro Sing Amadi Makhoigi Mama Mapa Sing Amadi School Van Service Tawriba Kanguna Appeal Tawrakli JCLPS na Housing Sangsilliba Khongjang asigi matangda district singi oiba lusing basinga unaduna makhatana sangsinga daba khongjanggi mawong matawsing khanna nainaraga punna warep lawminabagi mifam pangthokpa haure haina committee gi cherol asina khangalakli ngasi langjing hachauba community hall da Imphal West ki oina miyam gi mifam pangthoknaba sem sakre hayeng tang 18 da Bisnupur district ki oina Wangoi Ningthau community hall tang kun mathoida Imphal East ki oina Khurai Lamlong da leiba Sangit Kala Sangam hall da pangthokadawdi Mifam Sing Asida Club Maira Paibi Organization Mahiroi Amadi Tongan Ba Association gi Luching Wasingna Saruk Yananaba Committee gi Maikai dagi appeal tawrakli Wangkai Hizam Leirakta Leiba Leikai gi Maira Sang Ama Panthau Haraka Khangnaba Hizam Ratan gi Kangbuna Lauthu Hairui Haiba Wahau dagi Muknaba Thoktuna Leikai Miyamna Panthau gi Sangleng gi Mamangda Leiba Potchai Kaya Amangata Thokhankhre Sangleng gi Gate Changphamda Khamduna Thamba Gari Ahum Miyamna Thugaikre Thogdoga Singarang Numidang Pung Nipan Rom Taba Matamda Thokibani Hairi Thogdog asigi matangda Hizam Leirak Development Association amadi lamdam adumgi miyamgi oiba mifam ama pangthoktuna warep kya laukre thogdog asigi matangda Hizam Leirak Development Association gi advisor na phongdorakpada miyoi kayana panthaugi lining laison tawbalakpada lekaina athingba pikhiba leite lekai asigi chahi kungi mamangdagi leiraklaba mairagi sanglen asibu makhoi gi lambi thoknabagi damakta thugaigani haina ayi bache pirakhi Lai Kurumba Lakba Miyoi Karana, Lekai Miyoi Singda Kut Taduna Puba Saiba Haurakpadagi, Nakalanida Unkatnarakuna, Pam the Batado Sitokibani, Lekai Mera Paibi Amadi, Hizam Leirak Development Association na, Yanaba Amapurak Triba Pawa, Hizam Ratan Elias Pantaugi, Manakta, Kanaguma Miyoi Amatana, Lai Kurumba Lakba Yari Haina, Ating Batamle Fondoki. Hogi normal she Laknava Matugi, Matana Kuna, Adumana Shinjabamani, Masida. Agi Pajan na Tamiba, I Tobang Naliba, Ratangi, Toloshing Tadoka, Matam Kara, De Monkoy say Irang Lady Hoidi Moji, Mafam Sang, about to get resolution in Matanga, I quite Ganna, we discussion Dogeri. All Manipur Working Journalists Union Amjuna Sinduna Lak Liba Megitang Amada, May Digi Tauram Pangtokadori Tauram Masida, Jahigi General Body Meeting, Mifam Su Pangtokuna, Union Asigi Activity Report Putokpagaloinana. Fan Komnanaba Lottery Matang the Sukanagani Hairi, Numit Asida Jahigi Journalist Sports Meet Ki Manama Tumsu Yentokani Haina Union General Secretary Jit Ningomana Kangalakli.
म्यांमारदगी एग्रीकल्चर अमदी हॉर्टिकल्चर प्रोडक्ट सिंग लेदुना सिजनबना इंडिया की तोंगान तोंगान स्टेट सिंगदगी पुसिलक्पा एग्रीकल्चर अमदी हॉर्टिकल्चर की सिजननिबा ममलदगी हेना होंगना लेदुना सिजनबा यागनि हाइना ऑल मणिपुर एंटरप्रेन्योर एसोसिएशन की प्रेसिडेंट एस ऋषि कुमारना ngarang numidang rimshot leiba nauba restaurant da pangthokpa paumisanga unabada phongdokre all manipur entrepreneur association ge miyoi tara na saba business delegation team amana nimitara nigi oiba india amadi myanmar gi marakta leiba lalon itiki maramda hena phaba mari kadi thamba yabagi haina chatluba khongsat aduga mari leinana mahakna makhata na haikibada मार्च की तांग कुंट्रादा मंडले रीजन की चेंबर ऑफ कॉमर्स की मेंबर सिंगल लोइना पांगथोखिबा जॉइंट मीटिंग अमदा तोंगान तोंगान सेक्टर सिंगदा पुन्ना थबक तोमिननबगी वाफम यानाकी हाइना फोंदोखि exhibition ji once to go mutung dei di akoi ji port sing si labino buyers phangani including China Jordan Ivory Thailand marandi Myanmar si maruina China amadi Thailand sectors na anisna business dominant to sarungni aduga India ri su partly saruk tori yari adubu handaki lugis policy la padagiri akoi exhibition ji silamatung dogidi hena akoi pothok sing si mandle Myanmar changadong na moina hairba sing akoi pot sing si nabring koi gi Southeast Asia countries sing su yohonma gi yam sawi scope ma phangani akoi thajai खोंगसत अदुदा सरुक याखिबा डॉक्टर असंगबम विवेकानंद ना हाइकिबदा तमुदा हेल्थ केयर की ट्रेनिंग इंस्टीट्यूट अमा हांगलबदी म्यांमार की मियामनसु हेन खुदोंग ताबा फंगनी हाइकि जॉइंट वेंचर्स कुंबा नत्रगा अखोगी स्पेशलिस्ट डॉक्टर सिंगना आदा चपीरगा म्यांमार काउंटर पार्ट सिंग जी कोना ट्रेन तोबिरगा नत्रगा मोइना अखोई इंडिया रोम साइड त नत्र इवन मणिपुर दा लागा जॉइंट प्रोग्राम गुंबा सिल खोलगा मोइगी स्किल्स जु एनहांस तो होनबा अखोइना अनाबा खुंदोगा सिदा पोरकपकी वा नतबिदा मोइगी स्किल्स एनहांस तोबिरगा जॉइन तोरगा अदमाइन तोरगा यामना लॉन्ग टर्म रिलेशन अमा in terms of hospital plus training of skilled healthcare professionals adum gi scope amasum akoina sum interact tawna bakanda main thengnare Imphal more lambigi mafam kaya da khudong thiningai oiba fibam da leire mari leina basingna yengsin haningba pamli Miling tabe punang po amukana krumjari